Tabiriba khwai pumnamakpu ekai khumnaba utchabaga loinana Dinesh Moirang Story Time gi maikeidagi ahanba maktada nolukna khwiramjari channel asibu nungsibiduna support tawbiyo sanbiduna like share subscribe tawbibaga loinana bell button icon adusu on tawbiram masina channel asigi anobu warising thagalakpa matamda adom phonda notification laknabagidamakten ngasi su mayamgidamak Haobam Satyabati gi anobu wari macha ama puduna lakchari haujik taminarasi Mahaktubu Warouramgadra Maibram kaithel masa tasilingai mapo pikna lairingai kaithel phambi nupi khudingmakta nattana kaithel karakpa mioi kayasu kaithel lairembi bu khurumjai madugum BT road ki nongpok nungsup chatliba sorokka mapan kangjai bunga selai narap mayai awang onduna chatliba lambi ama lairibadu sathok chasin mioi kharanadi mamai khajtang laisillabasu laisinra bhawda mamit khitang kupthaduna wakhalna khoirumba yawi mafam asida lairiba mioi nadi sungsoi soidana khoirami haibatai chumna icham chamna khoirumbadagi hendoktuna kachaningba hai lai kabok aw athum kaya dup thamai thaduna katnabasu kongai magun laikhraba mafamni mioi kayagi setna khaina awa nungai lepa laitena pibada nattana wakhal nungi mayol chongnariba mafamni soroktagi hek yengsin kibada magun laikhraba Malefu ningsing ningai oiba sayib ki manam namba yum amana mayo yai hek ubara thuk lawba phawi maramdi madu operation theater madudagi nakanda sangsangna sangna mathang lei sangsang sing asigi ka singdu anabana pik thanna leibada nattana mapan gi sanglaba mangol singdasu phamungda hippasu yawi makhada thaduna leibasu yawi maramdi manungda chandabana mafam asi Imphal District Hospital ni matam amagi civil hospital ngasi de ko yumda hallani ibungna imabu lawba lakni hospital thaduk triba matam phawba ai angang du pamduna lei ai hak pendi mabu pamningli punsi gi pamningi maga kaina gani khanbada asukki matik nungaiti chatlamda yogduna imanu la o kauri nurse ta angang du pi ta khiba khangaude ai nurse tu gi mamangda ikai ba phau maramdi mathong maram khangdana wakhalna pangsa sagatpa mi man khibadi pamdi ai mahau sagi sajatu kaidana ba hotnajai chatnabagi matam yoroktuna ai khoi hospital thadorakle aduga thamoi asidi asuk uwaba leikhidre awaba bana kuppagum sorok mayai asida phamduna angaubi tarabasu o khongna kapningi madu taurabasu pengadabadi leitre thamoi ase machet tana sagai bugum isa se pubungamdi ayak chatningdri ima bo yumda thanamme inamma ibung ipwa isan singna nungaina yumda halakpagi asa thak tawduna langbadu aingonda nungai bangamde ipamda asa thak chak chaba haibasi nungai khraba khoidau ta khraba puklumna thanbani adubu ngasidi chaba thakpagi wa hairakpadu taningdre ipuroibana lawba hek lakpaga aikhoi ani yumda lakle yum hek yawbaga inena cha puthorei aduga saksu loire tammi ine ai ngahakta pothagige aduga tapna pumnamak tawsi ai karimata pamde asuk nuksi khraba ine asibu karigiro ngasi asuk kangliba angangdugi wakhalda kana amattana haiba taningdi ine na tapna numit kunirom tumpham chafam khangludrabani sak asabasi sakhom amatang charga ningthina potharo tumi leiro taningdre haiduna khanglau lauge tawi lawu makti laukhidre ai ineda angaubi taramganida angaubina engonda ngaubadi ngaujasanu aidi ngaudaba phai inena hairibasi chumi apokpi imana aduna numit kayani hospital la lairurabani inam mana mapanda lairubadagi ngarang tangairi yumda lakpa isan nupina pikliba angang ani cheli karamna yum thadokani pumnamak asi khallaga aigidi karimata laiti mahakna yaraga loire masu irai laina yathorei adunani chayol ahum mari minute ama kangdana imagi manakta laiba ngamliba chalamdai numit khare dudi imagi thaudangi mathakta angang amagisu yawkhrabani haujik imagidi macha mamau pumnamak leihore
angang adudi kanana lauramgadoriba khallubada ai hospital da chatningi ai nungai pham khangde pukning se laitade hospital la leibana pukning se nungai pothai yum asida mikup ama phawa pothaba ngamde hospital la chatle sira khalli adubu magi mamangda ikai duna tumin na khangli maramdi angang duki maramda hairubada mana yade oiroi kanaroi hai ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒ ꯍꯦꯛ ꯊꯪꯅꯅ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯀꯥꯖꯥꯎ ꯑꯃ ꯂꯩ ꯃꯗꯨꯁꯨ ꯃꯤꯅ ꯄꯤꯛ ꯊꯜꯂꯤ ꯐꯃꯨꯡ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯐꯃꯨꯡ ꯑꯃꯗ ꯒꯣꯒꯣ ꯅꯈꯣꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯅꯨꯄꯤꯗꯨ ꯃꯄꯣꯛ ꯃꯇꯥꯡ ꯐꯩ ꯀꯨꯆꯨ ꯉꯧꯏ ꯃꯁꯛꯇꯨ ꯂꯝ ꯌꯧꯅ ꯐꯖꯗ꯭ꯔꯕꯁꯨ ꯑꯊꯤꯕ ꯃꯤꯗꯤ ꯅꯠꯇꯦ ꯃꯍꯥꯛꯅ ꯇꯨꯝꯂꯛꯂꯤꯕꯁꯤ ꯐꯅꯗꯤ ꯀꯨꯏꯔꯦ ꯐꯃꯨꯡ ꯈꯨꯗꯤꯡꯗ ꯂꯩꯔꯤꯕ ꯑꯅꯥꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯅꯥꯛꯇ ꯌꯥꯝꯗ꯭ꯔꯕꯗ ꯃꯤ ꯑꯃ ꯑꯅꯤꯗꯤ ꯁꯪꯗꯨꯅ ꯂꯩ ꯃꯍꯥꯛꯀꯤꯗꯤ ꯃꯅꯥꯛꯇ ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯗꯦ ꯗꯥꯛꯇꯔꯅ ꯔꯥꯎꯟ ꯂꯥꯛꯇꯨꯅ ꯃꯊꯪ ꯃꯊꯪ ꯌꯦꯡꯂꯛꯄꯗ ꯃꯥꯒꯤ ꯃꯄꯥꯗꯨ ꯌꯧꯔꯛꯄꯗ ꯏꯍꯥꯡ ꯍꯥꯡ ꯗꯥꯛꯇꯔꯅ ꯅꯔꯁꯇ ꯐꯃꯨꯡꯁꯤꯒꯤ ꯃꯤꯗꯤ ꯍꯪꯉꯤ ꯅꯔꯁꯅ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯒ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯈꯨꯝꯃꯤ ꯃꯥꯒꯤ ꯃꯤꯗꯤ ꯅꯔꯁ ꯇꯨꯃꯤꯟ ꯂꯩ ꯃꯊꯪ ꯐꯃꯨꯡꯒꯤ ꯑꯅꯥꯕ ꯌꯦꯡꯊꯈꯤ ꯑꯅꯥꯕ ꯌꯦꯡꯕ ꯂꯣꯏꯔꯒ ꯀꯣꯔꯤꯗꯣꯔ ꯄꯔꯤꯡꯗ ꯂꯥꯛꯅ ꯂꯥꯛꯅ ꯗꯥꯛꯇꯔꯅ ꯅꯔꯁꯇ ꯍꯪꯉꯤ ꯕꯦꯗ ꯅꯝꯕꯔ 14ꯒꯤꯗꯨꯕꯨ ꯉꯔꯥꯡ ꯅꯌꯣꯛ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯥꯏꯅꯦ ꯅꯔꯁ ꯈꯨꯝꯐꯝ ꯈꯪꯗꯦ ꯗꯥꯛꯇꯔ ꯃꯥꯁꯦ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤ 4-5ꯅ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕꯗ ꯄꯣꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯥꯒꯤ ꯃꯤꯒ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ ꯀꯔꯤꯅꯣ ꯃꯌꯨꯝꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯦꯇꯦꯟꯗꯦꯟ ꯃꯣꯝꯕꯤꯅ ꯍꯥꯏꯕꯕꯨ ꯁꯥꯔ ꯃꯥꯁꯦ ꯑꯉꯥꯎꯕꯤꯔ ꯈꯪꯗꯦ ꯄꯣꯂꯛꯇ ꯏꯃꯥꯁꯤꯡꯒꯤ ꯊꯕꯛ ꯇꯧꯔꯒ ꯂꯩꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤ ꯃꯌꯨꯝ ꯏꯃꯨꯡꯒꯤ ꯃꯤꯗꯤ ꯂꯩꯐꯝ ꯊꯣꯛꯏꯗꯅ ꯂꯥꯛꯅ ꯂꯥꯛꯅ ꯋꯥꯔꯤ ꯁꯥꯅꯕꯗ ꯊꯣꯏꯅ ꯃꯈꯥ ꯇꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯅꯤꯃꯛ ꯃꯥꯒꯤ ꯃꯐꯝꯗ ꯆꯪꯅꯈ꯭ꯔꯦ ꯅꯨꯡꯊꯤꯜꯅꯤ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯕꯦꯗ ꯅꯝꯕꯔ 14ꯒꯤ ꯅꯨꯄꯤꯗꯨ ꯂꯥꯛꯏ ꯃꯥꯒꯤꯗꯃꯛ ꯄꯤꯕ ꯐꯃꯨꯡꯗꯨꯗ ꯀꯥꯈꯠꯂꯒ ꯃꯈꯣꯡ ꯑꯅꯤꯃꯛ ꯇꯤꯡꯊꯣꯛꯇꯨꯅ ꯃꯀꯥ ꯂꯥꯝꯅ ꯐꯝꯂꯒ ꯅꯥꯀꯟꯗ ꯌꯦꯞꯇꯨꯅ ꯄꯣꯔꯛꯂꯤꯕ ꯃꯌꯣꯝꯗꯨꯗꯒꯤ ꯍꯩꯖꯥꯡ ꯅꯝꯕꯣꯟꯕꯤ ꯑꯈꯣꯛꯄ ꯑꯃ ꯄꯨꯊꯣꯛꯂꯒ ꯀꯛ ꯀꯛ ꯆꯤꯛꯇꯨꯅ ꯆꯥꯏ ꯃꯥꯅ ꯆꯥꯔꯤꯕ ꯄꯣꯠꯇꯨ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯏ ꯍꯥꯎꯒꯗꯕ ꯃꯥꯜꯂꯤ ꯍꯩꯖꯥꯡ ꯅꯝꯕꯣꯟꯕꯤꯅ ꯍꯥꯎꯗꯅ ꯀꯌꯥꯝ ꯍꯥꯎꯔꯝꯒꯗꯧꯔꯤꯕ ꯑꯁꯦꯡꯕ ꯃꯍꯥꯎ ꯀꯥꯎꯔꯦ ꯇꯥꯠꯄꯟꯒꯤ ꯍꯩꯁꯣꯏꯗ ꯃꯆꯤꯠ ꯃꯈꯥꯛ ꯂꯦꯝꯍꯧꯕꯗ ꯆꯥꯕ ꯅꯠꯇꯅ ꯍꯩꯖꯥꯡ ꯅꯝꯕꯣꯟꯕꯤꯕꯨ ꯀꯣꯝꯂꯥ ꯆꯝꯄ꯭ꯔꯥ ꯂꯩꯕꯒꯨꯝ ꯑꯩ ꯑꯃꯨꯛꯇ ꯂꯩꯔꯨꯗꯦ ꯃꯗꯨꯗꯒꯤ ꯆꯦꯅ ꯌꯣꯝꯕ ꯃꯌꯣꯝ ꯃꯆꯥ ꯑꯃꯃꯨꯛ ꯄꯨꯊꯣꯔꯛꯂꯒ ꯃꯪꯒꯜꯂꯥ ꯆꯅꯥꯔꯥ ꯃꯌꯥꯗꯨꯗ ꯍꯨꯟꯖꯤꯟ ꯒ꯭ꯔꯧ ꯒ꯭ꯔꯧ ꯁꯥꯏꯔꯝꯃꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤ ꯆꯥꯕ ꯃꯈꯩ ꯆꯥꯔꯒ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯩꯖꯨꯞꯇꯨ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯈꯣꯛꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯍꯦꯟꯈ꯭ꯔꯦ ꯑꯅꯥꯕ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯃꯤꯟ ꯍꯤꯞꯅꯈ꯭ꯔꯦ ꯅꯔꯁꯁꯤꯡꯗꯤ ꯍꯪꯒꯠ ꯍꯟꯗꯥ ꯐꯃꯨꯡ ꯑꯃꯗꯒꯤ ꯑꯃꯗ ꯀꯣꯏꯆꯠ ꯆꯠꯂꯤ ꯑꯅꯥꯕ ꯃꯤꯒ ꯋꯥꯔꯤ ꯁꯥꯅꯩ ꯍꯤꯗꯥꯛ ꯄꯤꯖꯩ ꯃꯤ ꯌꯥꯝꯅ ꯂꯩꯔꯕꯁꯨ ꯏꯆꯤꯛ ꯆꯤꯛꯏ ꯑꯩꯁꯨ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯅꯨꯡꯗꯥꯛ ꯄꯨꯝꯅꯃꯛ ꯄꯤꯖꯕ ꯂꯣꯏꯗꯨꯅ ꯇꯨꯝꯍꯟꯈ꯭ꯔꯦ ꯐꯃꯥꯡꯗ ꯉꯥꯏꯍꯥꯛ ꯍꯤꯞꯊꯕꯗ ꯃꯉꯥꯏꯔꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯈꯪꯀꯞ ꯀꯄꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯃꯤ ꯌꯥꯝꯅ ꯂꯩꯔꯕꯁꯨ ꯑꯍꯤꯡ ꯏꯆꯤꯛ ꯍꯨꯟꯕꯅ ꯃꯈꯣꯜꯗꯨ ꯌꯥꯝꯅ ꯍꯧꯏ ꯇꯣꯉꯥꯟ ꯇꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯥꯈꯠꯅꯔꯝꯒꯅꯤ ꯑꯩꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯑꯩꯈꯣꯏꯒꯤ ꯀꯥ ꯑꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯥꯎꯗꯦ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟ ꯂꯩꯅꯔꯤ ꯍꯧꯒꯠꯇꯨꯅ ꯊꯪꯅꯕ ꯀꯥꯗ ꯌꯦꯡꯕꯗ ꯕꯦꯗ ꯅꯝꯕꯔ 14ꯒꯤ ꯅꯨꯄꯤꯗꯨ ꯑꯣꯏꯔꯝꯂꯦ ꯃꯍꯥꯛ ꯃꯁꯥꯗꯨ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯍꯥꯏ ꯍꯨꯝꯗꯨꯅ ꯀꯞ ꯂꯥꯎꯔꯝꯃꯤ ꯃꯁꯝꯗꯨꯁꯨ ꯃꯈꯨꯠꯅ ꯈꯣꯠꯄꯗ ꯏꯐꯥ ꯐꯥꯔꯦ ꯆꯥꯎꯔꯕ ꯀꯥ ꯑꯁꯤ ꯑꯅꯥꯕ ꯌꯥꯝꯃꯤ ꯂꯩꯔꯤꯕ ꯃꯪꯒꯣꯜꯗꯨꯁꯨ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯄꯣꯝ ꯑꯇꯪ ꯑꯌꯦꯛ ꯑꯊꯤꯟ ꯁꯨꯅ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯨꯝꯅ ꯂꯥꯎ ꯈꯣꯡꯕꯗꯤ ꯑꯃꯠꯇ ꯇꯧꯅꯗꯦ ꯈꯪꯗꯦ ꯆꯥꯕꯣꯛ ꯁꯪꯂꯣꯝꯗꯗꯤ ꯈꯔ ꯇꯧꯔꯝꯒꯗ꯭ꯔꯥ ꯅꯔꯁ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯁꯤꯠ ꯅꯥꯜꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯨꯏꯗꯦ ꯃꯈꯣꯏ 2-3 ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯐꯥꯕꯣꯏ ꯅꯝꯕꯣꯏ ꯁꯦꯟꯅꯗꯨꯅ ꯄꯨꯈ꯭ꯔꯦ ꯑꯩꯁꯨ ꯂꯥꯞꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯩ ꯅꯨꯄꯤꯗꯨ ꯆꯥꯕꯣꯛ ꯁꯪꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯍꯥꯟꯕ ꯎꯆꯦꯛꯅ ꯃꯍꯨꯝꯗꯒꯤ ꯄꯥꯏꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯦ ꯍꯥꯏꯔꯦ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯑꯈꯪꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯗ ꯅꯨꯡꯉꯥꯏ ꯃꯥꯒꯤ ꯃꯇꯧꯗꯨꯗꯗꯤ ꯁꯤꯔꯗꯕꯣꯏ ꯅꯤꯡꯂꯨꯔꯦ ꯍꯥꯏꯐꯝ ꯇꯝꯐꯝ ꯈꯪꯗꯅ ꯋꯥꯔꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯗꯕꯒꯨꯝ ꯏꯁꯥꯁꯤ ꯏꯌꯥꯡ ꯌꯥꯡꯕꯒꯨꯝ ꯐꯥꯎꯏ ꯄꯨꯡ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯃꯥꯡꯗ ꯁꯥꯊꯦꯛ ꯁꯍꯨꯝ ꯌꯥꯝꯅ ꯆꯥꯎꯔꯝꯕꯤ ꯅꯨꯄꯤꯗꯨ ꯏꯍꯤꯛ ꯍꯤꯛꯊꯅ ꯁꯤꯕ ꯆꯪꯕꯒꯤ ꯂꯥꯟꯐꯝꯗ ꯃꯥꯏ ꯄꯥꯛꯂꯕꯒꯨꯝ ꯁ꯭ꯇꯦꯆꯔꯗ ꯍꯥꯞꯇꯨꯅ ꯄꯣꯔꯛꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯤ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯕ ꯃꯥꯜꯂꯤ
tumthakre ngayak leiraga nurse ani laktuna manakta cradle amada magi machadu thammi magi da mau akhalda nungaiba phauji nungthil mamai oirakle ipuroiba lai imagi anaba hangi asumna magna nini marak humni marakta imagi anaba hangba hehek lai aina imagi nungaiba paudu mangonda tabmi Doctor na yamna phagatle chayol sigi manungda yumda hanba yaragani hai tabada mahak harawi adudagi aina angaw widugi pausu tammi yengo thangnaba kagi matagi phamung sida tumliba nupise angawi oira male ayuk anta sa bok sangdagi inthorak padagi tumkhibaduna haujik phawba tumli masa gakse hanna yengde nang angang si yengningde da aidi nurse na pambadagi changsin duna pamlure nupani ngorok ngouradana mamai do don lawi masam gakse musin muradana jom yamna nungsiba jat nongalakpada angawi mama do leiramdre mahak chatkhiba uhaude nganta hagut kramale masadi cradle de leiri angang du kappa hore seba tawribi nursing du dagi ama changlaktuna angang du lokhattuna pammi akoibda koyeng yengi mama du kadai da chatkrabage hangbada mai khangde khummi aisu khangde phana kuina leiru phawda mahak halakte angang du su kappa lepte nurse amana makhoigi karomda angang du pusinkhre phana thenglaba matungda angawi mamadu nupi ani ne porai hek changlakpaga magi phamung manak tuda leplaga angang di hangli kana su khumdi ai su khumdi khumuraga chensil laktuna phurak kadaba mali yamna lausing taba ka mana nurse karomda changki aduga tuna angang du pamlaga puthore magi su wakhaldi chumbajani phamung da kakhatlaga phamkhre lakliba nupi ani duna makhoina porakpa khawdu dagi phi lakthoklaga angang du ningthi na konbiraga mama da pi mama na angang du khomlang pithak paloiraga angang du nupi ani du da pi amana lawi aduga mahakti hiptharami nupi amaduna mahakpu sembi sabi ningtha oina na ba phi kharasu mangon da pi angang se tumle nanakta sumlage ningthi na tuminau ko akhoi su pot ka loina hondok lami chatlage leihoro handak tila kanu chelak laga kanu ko ningthi na layu nurse doctor na haibi ilu hairam laga nupi ani du chatkhre makhoina chalam daida nursing gi laifam ka du da changlaga chinnarami bema mama masa du leihorabani nakhoina kharadi wabi batare kanbiro magi kana leiti nurse amana hanglai masibu kanano kadawai dagino magi kana mata leitrabra oi bema adu makni hangba yari basu akhoi ju ma se kanano khangde kaithel haiba sidi kaithel ni miyam ni do miyam dugi manungda masu ama oirare khara na haina bobo angang oiringai da makok se khara solakpa oira male longlaga khara phabara haibabu nupa mayum na su ningthi nuai na tawdra male wakhong da su san iroi punbagum na thamduna punbi haida nan thok laga chelak pani kaithel yaurak ledana kaithel yaurak padagi di kaithel leirim bina yok ledana macha sina kanagi magi nupa dugira khangde akhoi karimata khangde magi nupa gira kaithel leirem bara safu ne ikoi na khajil laga safu yonbi gi maphamdo magi mayum maduda ma tumi kaithel phambi mayamgi pakhon ikhon pot thangtok thangjin mana hek tobi kaithel gi thabak khuidimak mangonda hairobada mai haidi haujikti mahaksu akhoi gi maruk mapang mayamgi marakta challabani nungsibana sungai akhoi gi damak mana amot akai awa ana thidi aduna udaba ngamdaduna akhoi su lakli basini atai su lakhini nurse na mama mapa mari mata amata leitabra leitra malene ngasi phawa kana amata na thiraktriba sinadi leitaba taredana nupi ani duna liri bawari du lonja lon thup nade kaithel nupi gi haunaba aki akhang yaudana maning tamna li ngahak leiramlaga imani du chatkre angang du kablai mama du na macha du lokhatlaga ting chawro thabi na karingai ka horo numina wanglingai wanghoro ting chawro thabi na karingai ka horo numina wanglingai wang haiduna themi angang du kappa heli ai khang bangamdre siba tare khanduna changsinduna angang du lawi manu su pire che themu se aina angang du pamlaga nurse ki ka du da changlaga angang si kari watpa soiba kappa gi maram yenghali kari su thodok pa leiti aina thembadagi angang du tumkhre tholak pada mama du su
मागी फमुंगदुदा तुमलमले तबना ममागी मनाक्ता सुमलमलगा आई लाक्ले नुमिदांग वायरमनी माक ngasisu imagi anaba hangbalai aina mangonda tammi ai ngasidi chaka amta chafam khangdre karigi angau bisigi macha se kappana mamadi kaidauraba mamadi leitiye haujikta laklibani aina hairiba wasingdu ithau thoidana imagi wakhalomda thamlai doctor na kari kari hairamba test tawkhibagi result laklabara lakle improve yamna oire hai ngasi humni marini sigi manungda discharge tawba yarani hai yamna pharene mahakna hai yengo angau bisina angang se nurse te lawjaro ma thabak yamna chilli hairiba mahak tumina lei ngasi su nurse na phanakanna senarabasu karamba ahoba sarakta chatkibano mahak leiramdre angang masadu damak phamungda tumduna lei angang du phiga kupsin birambasu tawde phajuktu supiramaga thambirami pikraba mamai masadu masamdu musin muradana arot payaudana phamungduda tumlibadu kayada matik mayai leikraba mamana leitalaira chatkhrabasu mana mafam asibu sangli nungsikraba mamai macha adu urubadadi pumnamak yamna nungaiba piba ngamgadaba mali atiyada thawai michak kayana magi leifam leibagum phamung mayam asida pikraba magi su mafam ama oiri manakta changduna phamningi karamba pukchel chenba mapano nungsikraba angang asibu masa oiba ngamdana uba phangdrabani ko khallubada mamangagi ariba isai tabagum pukningse inau nokthoi atheng bana mama do halai aduga nurse na pamliba angang do kadai angang do ingon pirau haiduna lauraga mapung pharabi mama amagum phamungda machadu mayukne nurse tuna kadai dono nangna chatliba sibo nang police kauraga phan batare he taunu madu taunu ko nangna khangda duna tauribani ima kaithel gi thabak mayam si nangna khangpot natte subagi loiba naidi sakti charabra ngasai ni yenba loikhre aiga pisakki da sare eda thawrani ni uti thongbo nga atawbo sure pijarakliba pukse thalle aikoi hayeng discharge tawragani nurse ni imabu hidak kapna hairei angau bisina magi masasi engonda lawjaro ma thabak yamna yami hairi tasengna mabu pithokpa ngamlani haibrane manabu yarabadi ai lawjage ba khangde angang se lawjaro haibasinabu nungsit bukungni sister yagadu lairabadi angang se khoi lawjage moi tamoga aigagi isa leijadi yumban minarak libasi sahi tare nipan sure laifam sure ni jaribasu ai maga wakhal tan wari sana duna yenge sister oina ba amukta sinbiu tamona bu yarakadra aina haibada thajadabai wadani ngarang sum moi tamona lakpada ai khut sangdaduna masu pamba yaukhrabani ai haiduna yenge ado ise oide hayeng chatlani karamna pau khangnagani ai lake yade yahalo numit humni gi matungda nupi ani khak lai haiduna ine na kokthore aina tholakpada nurse ka angau buidago oirami nurse tuna angang do phinungda pammi haiba ai hek yengbada khangi iche akhoi laklabani angang se iche da piba ai inganga i ngakna hangi angau biduda jumlabra nangna sana yarabra mana mangak nomduna au khumle ai makhoi ani makpunga hak yengduna lei lao imungda changsi phamse nurse tudi changba hoyi adubo madi yadi thabak yamna lehauri hairaga mamai leiduna chatke tawi aina pharaga masu imungda pusilli makhoi ani mak phamle sanaba yaba wari sanare aina chak charga chatlo chak loirabani mana makhuttu kalladuna charo aiga pisakki hotel da mathel na pik thanna charaga laklabani noi chaktu kanararo chaningdre se ai chatlage isa se nungaibagi ithak ipomna lu tong pumnamak chengkhallakpagom tawrei haifam tawkhom khangdre phare adudi nang kari pami apamba madi hayudana ma kari su haide mathum marangna lahatlaba thamoisina se paisa se paisilu haiduna mangonda paisa pi mana charahe aina nongonda paisa piu haibra hairaga aigi khutpu kanthatlami paisa singdu makhada ichai duna tai mana nurse ki makhuttu su paiduna nupi laon he nangbo thengkhre haibane hairam laga chingduna pukhre nurse na che
ꯌꯥꯔꯔꯣꯏ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯃꯈꯣꯏ ꯆꯠꯈ꯭ꯔꯦ ꯑꯉꯥꯡꯗꯨꯗꯤ ꯑꯩꯉꯣꯟꯗ ꯂꯩꯍꯧꯔꯦ ꯃꯪ ꯍꯥꯒꯨꯝ ꯏꯁꯥꯁꯦ ꯏꯇꯥꯎ ꯇꯥꯎꯏ ꯅꯨꯡꯉꯥꯏꯕꯅꯁꯨ ꯄꯥꯊꯣꯛꯂꯤ ꯄꯨꯟꯁꯤꯒꯤ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕ ꯇꯠꯇꯅ ꯉꯪꯖꯕ ꯁꯩꯍꯧ ꯑꯃ ꯆꯤꯝꯕꯥꯜ ꯂꯥꯟꯗꯨꯅ ꯃꯄꯥꯟ ꯊꯣꯔꯛꯏ ꯏꯅꯦꯕꯨ ꯀꯧꯔꯒ ꯏꯅꯤꯡ ꯇꯝꯅ ꯍꯥꯏ ꯏꯅꯦ ꯅꯈꯣꯏ ꯅꯌꯥꯒꯤ ꯑꯣꯐꯤꯁ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯈꯪꯉꯤ ꯑꯃꯨꯛꯇ ꯆꯠꯄꯤꯌꯨꯕ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯂꯥꯛꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯃꯨꯛꯇ ꯀꯧꯕꯤꯔꯨꯁꯨ ꯑꯗꯨꯒ ꯆꯠꯇ꯭ꯔꯤꯉꯩꯗ ꯏꯁꯤꯡ ꯑꯁꯥꯕ ꯈꯤꯇ ꯂꯨꯝꯂꯒ ꯄꯤꯔꯝꯃꯨ ꯑꯩ ꯑꯉꯥꯡꯁꯦ ꯑꯃꯨꯛꯇ ꯏꯔꯨꯖꯊꯣꯛꯄꯤꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯅꯦꯒ ꯃꯍꯥꯛꯀ ꯂꯥꯛꯂꯦ ꯃꯥꯅ ꯈꯣꯡꯊꯥꯡ ꯊꯨꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯇꯍꯥꯅ ꯍꯪꯉꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯑꯣꯏꯔꯒꯗ꯭ꯔꯅꯦ ꯌꯥꯗꯨꯅ ꯄꯤꯔꯝꯂꯕꯅꯦ ꯃꯍꯥꯛꯅ ꯑꯉꯥꯡꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯑꯣꯏꯒꯗꯧꯕ ꯃꯥꯟꯗꯦꯀꯣ ꯑꯉꯥꯎꯕꯤꯒ ꯁꯪꯒ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯖꯦꯜ ꯌꯧꯅꯤꯀꯣ ꯑꯉꯥꯡ मुनख्रे हाइदुना माना पिरंबनिको खुमनिंगबनी अदुबु अई खुमदे इचागी मरमदा कनागसु अव अथोंग तौजनिंगदी वा अमता nganganjadingdi mahak pu ngahak leiramlaga office amuk chatkhri chatlamdaida mahaksu angangdu yengdi yenglammi numit kharani gi matungda angawbidu mathanta lai aibu hek ubada angangdi hangi ai magi wahidu khaludre nungsina hai nang chak charabra chak lei chao aina magi wa thawoidabugum manasu aigi wadu khanthadana amuksu hairei angangdu puthorau ne yenge ne upai leite mabu imungda pusillaga phamalle aduga angangdu pire aisu manakta lei hek ubaga angangdu chejet konsili zong phanduna ngahak sanaraga nanghaula aude angangdu mananganda haigatlaga mana ilakpa phiduna nahong saduna poraga imungdagi mangonduda hangat handa kochen chet asumna masadu humang taba makai ngahak leiminaram laga mahak chatlage haiduna chatkre chatlam daida aina paisa khara pai khodana haibada haibireda haiduna mamittum phaksilami angaw bidu itattattana lai kuina laktabasu yawi mahak lakpase engonda nungai hanba amadi oidi mamal naidraba tengban mapuna phawba piba ngamdraba punsigi mangal wakhal marol piriba mabu aina masak uningdriba karigino masimadi ayhaksu ngamkhai leitana iral langjarabani khangna tanthokpa ngamde pukningse mahakna lakpa matamda unadanaba haiduna ground floor da tumlambadagi mathakta hongatlabani ineda leite haiduna mana lakpa matamda hayenbada nongalaga su lai paraprap imungda changduna thi inena saksangdagi chenthораklaga he bema karino mana agang di kadai de leibage hangi mamaga mapagana puduna sakhiye makhoina ngangnari badu mathaktagi irau launa tai karigumba stair sida kakhallaklabadi irai laina anganga aiga leiribado urani khallubada kibana isase thakthakni humang anapikai nongalaga su mahak lai unadriba makhai ningtigi lai kuina ngai duna lei maduna hena ariba chenabagum haingam dana wakhre laikai ine ichem singna hai nachane haiduna yengbada kalak hepeli dako san sarakpadagi taraklabani chaumba matungdagi di kayadi helaba khongji nachi khuchup lik khwangli nupur sibibagi nungsiraba makholna imung se punin nille kayada mapung phakraba yengbagi penba naidre laikai leisabi masa singa pamduna pukhraga tumlaga porai aina mok aigi phamungda sumjari bani nahando angaubina zagi khuji arang bakhra poraklaga season birami ai madu kaya nungaiti isanu pana zagi khuji sibado paksadi noma haukibana khangaude angang naga chawrakpane angaubidunaga mafam matam naidana lakpane engonda wakhal leita handi irung nungaiti penba ingam ngamde ehak ingba pami mahak nasu kabok khuidum puduna lakpada masanu pana chenchinduna lawi kabok tu chik tuna chabado mana yengi makhazai machin masadu kabok na itaitai mamai de pakleba kabok tu mana lokthuk laga magi mayada hukchili aduga masabu cheptha yengje nang karino khara charaga chatludana chak chage hairabasu chak loire chakhodana noi chaka lairi ai thabak yamna lehori hairam laga angangdu hanna chuklam laga chatkhre nomasu talak amada angaw bidu lai machaga sanaminaraga
makhut samduna konthong lomda thoi aina kadai duno hangbada kaithel yengaluge hai aina made angang ni kaithel chatpa yadri haiduna khamhawi nat pu ta raba thong sida mapaga tanaduna akhoi posting mapham amada tahalle mana yorokpa ngamloidaba arappada angawbi mahakki nungsibado kawba tamhaurasanu ngawzabi mahakki nungsibado kawba tamhaurasanu khanduna mangon karisu taklamdana akhoi guwahati da lakle mafam asida isa akhoi tangaijari ingjana nungaijai isa se lairik tamba hore noma suti numit amada akhoi guwahati ju yengba chatli sanga ge ayekpa masak nattana aseng masak uhanningle mapaga aigana mataida isa na mayayda phamdona okto tonglaga ganesh guri gi lambida lakpadu jithek machadu theklaga haidorakpada chatliba lambidu gi nakanda yengthokkhibada lairiba dukan pareng adugi manakta hauriba golmohar pambi amagi makhongda angaubi ama mafi marol inan nanduna masammana ichai chai na phamli mabu hek urubada swailawi holiba sor mangbagum tawi karino masagi hakanda mahaktubu mafamsi yawraklabra masagi nibu hairabadi mahaksu halengba leitabani mamittuna aibu ngairembagum aikhoi ani michana khibado machabu thibagi miyengni isa se tu chungi garina yangna thobana mabu yamna thunadi hendoi ukto maningda machabu kouduna lauduna tanaramgadra khallubada sor mapi holi leithokhtuna yengadabasu sonthaki bane isa se pangal yaudre mai pak tabagi changengda chahi khara manipur gi mapanda leiroba matungda irei pak thalakle nungaina yumda halakpa numitu konthong heklan sinbadagi menman ta dabo khal mana kokta leisilai kadom dagino isa se huran ba changlakpagum ningjing mangjing naba kibagumba ama pukningda changsirlakpagum tawi ton jakhraba wakhal ama haurai chatpa makhai chatluraga macha unadrabada angawbidu dari da phamduna masammana ipha phana ngaiduna hek leiramgadaba mali adubu leidi leiramde leitra phawbada sangogi marumdage ekhoibu ubada harauna ha 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 noktuna chenthorakkadra aihak akoibudu tapna yengi inena mai oktuna imungda changle aikoina chatkhringaida mahak soidana yum sida laklamgani ai khang masaga unadrabada law khongduna tawramgadra imung changduna thirambara kari tawrammi masagi damaktadi masu mina haiba ka lawdabani adubu ai ineda kari mata hangdre maramdi inena hairakpa singdu aina taningba yaw roi khalli phana kuina leiraba matungda ayuk amada inena tamlei mahak laoi ai parap thoktuna maga kaunare ai nakhoi udabada yamna wai chabaga amatta yadi tumchitchu phadi sidagidi chatkhranu kadai angang du puthoro ai pamge mana hai madi school sakhiye se karam kanda halakani madi yumda halakloi school gi boarding da laye aina puthorakpa chadu sokpa phawo soklamdana hawgattuna chatkre chatlamdai da hairamni amuk lake ko mana chatkibadu mamangaidagi mangam hanthai thangliba khongthangdu mona thangi nongalaga nganta lai hek lakpaga angang du puthorau pamgene mahakna hairi aina mabu imungda pusinduna phamalle aduga ingna tapna sugaina hairi nahan makhai akhoi guwahati da posting tarubani mahak su chawre hojik leirik tamle school kare school da adum leire aina haiba wahi sing asi taraga nungsiraba mamai adugi taruba mamit adudi ngawdabugum pigi ira haurai ngasi su kari mata chaw thau yadana tabli chatkha ngasi na amuk hena mabu son thaba mali numidang da wafam sing asi aina mapada tami mapana hairi second Saturday dara Sunday dara la'o hayo ai ibungo bu numi nini do yumda laina ba lauruge second Saturday Sunday gakti maadi khangpo nateda aina haidi ma puraga ekhoi ahum school da chatlu sira haibani hera magi suttai mamanaba mayam marak tuda ma da ngawba natana aikhu chi yauna ngawra sira ma ki wangang duda ai makha taba ngamdre yamna kuire angau bidu lakhidaba ma laktabase aingonda di nungai taba natte aduga laktrabasu
lakadara haibagi thakatpadi matam pumbada lengdana lay laaningbaba mana laktrabada thamoisina khoirangnaribasina karigino noma khabarda yaurei mayamna sapu angaubi haina khangnaba angaubidu sapu yonphamda siduna leiramle kanagumbana mari leinaba mina mabu lauradrabadi pung kunnipangi manungda sarkarna poloi khragani sahi nipal maga yumban minarakpada nang ma sizinaduna karigumba matamdasu maming kauduna panminarakpa punsidu loisinkiba numittu ai kaudri mama macha nurse tuga loinana yum sida lakhiba sanagi thambal satkhiba numittu dagi aina kauki moi mapa kayada nungai khiba masu aisu nokhibani aina kanna haijabadagi maga aiga municipality gi poloi phamda chatle mag sarkar gi poloi pham mathakta leiramle maidi churamdri sarkar gi mising aduda mapaga aiga na ngangnare aikhoi mathau mangam pangthok chage aikhoi laikai gi mi ama lakpada mapana ibungo inega mafam sida laknaba pau thakre marak sida aina kaithel manung changduna laikhidrabi asigi maruk mapang khara unarure phi angauba madi pochai khara su lairak laga lakpada aina yaudringaida imasin khara na hana yauduna leiramle phi angaubaduna ningthina kuple duk thamai thare layon bi ima khara su laktuna lai parengna phi angaubadugi mathakta koina thambada natana lai kaya amasu katle phi du khajiktang haidoktuna yengi nungsiraba masaktu tumbagum ingna leiramli thambal chamaga nipal anina nakal anida thammi machu gi achoiba lai kaya su mathakta leiri thuklawi yengba ngamde mai thaga doba matam yaurakle aina mapada hai mai asi ibungo chuhansi khajiktang haibada masu wakhal tai mana lamjingduna ichana mamabu mai chure ichana mai churaba matung mapana amuk mapung phana koiduna chure ai amadi kaithelgi masingsu koiduna mangonda haikat laikat tamjaduna katchari mai chakhalakli maina phong sana isada yaurei saraba maisa aduna mitki pibu hena ihau halaklami maisa ado ehak khangli mairina mayek sengna nongdol tamna kakhalakli nungchichu liri chitli ingna tapna make langdana nongdol tamna paikhat khiduna laichilgi marakta tinkhri nungsirabi ibema nahak kidamak aina karisu tauba ngamkhidre pikraba seng khuya amagi maman phauba thangbi khidrabani dako aina asuk pena kapchaninglibasibu karigino ima sing adusu thamoi sok na kappi makhoi maraktagi ima amana nungsi na tengtharai laigi dolai tongduna nungai na chatloko laigi dolai tongduna nungai na chatloko mapane isanupane inene aine halakpagi lambida gari manungda aina hai mangani lehulse irai numita tari male taubisiko moi mapa katsiko masam kung na hauraba joy lauraba isagi nungsiraba masakto masam amatta udre maru sitna na kokle magidamak mapuda katchariba thauramgidamak mari leinaba pumnamak ichabu tahulle chegi bema mit ki pisina nangilaman kok pangamloy thamoy gi pirang tana chegi bema mit ki pisina nangilaman kok pangamloy thamoy gi pirang tana khwai pumnamakpu amukka hana Dinesh Moirang Story Time gi maikaidagi wari asubu haubudagi loiba phauba tabi bagidamak ekai khumnaba utchabaga kaubiraganu adongi mamal yamlaba like share amadi subscribe amamamtang taubiramu masina thauna chama happy bagaloinana channel asibu thawai happy ribani athuba matamda nungairabu wari kaya puraktuna khwai mayamgi seba phangjage ngasi gi oinadi mayamdagi kainabagi athang nijari pinabirasi